Assalamu alaikum wa rahmatullahi wa barakatuhu. عن ابن عباس رضي الله عنهما قال نزل رسول الله صلى الله عليه وسلم إلى القعبة فقال لا إله إلا الله ما أطيبك وأطيب ريحك وأعظم حرمتك والمؤمن أعظم حرمة منك إن الله تعالى جعلك حراما وحرم من المؤمن ماله ودمه وإرضه وأن تظن به ظنا سيئا رواه الطبراني. ابن عباس رضي الله عنهما ددي سندوركني مدوي رسول الله صلى الله عليه وسلم قابا بورغا أقبچا هيبيرمي لا إله إلا الله إيه قابا نهاسي كياغي متيك سينغربا نهاك منم كياغ نوسيغربا نهاك كياغي متيك إزت لين سيمبيريبا تورين سون مؤمنجي إزتنا نها وندگي سوهيلي Allah Ta'ala na nabuk kaya mati magulay na Allah na simbiriba mawam sa taon na mumiliki mal amasung izat pusu mati magulay na Allah na simbiriya na Allah yung Nabi alis na ibirami aduga makatan Allah Nabi na kariyan hay kaya maram masidagi mumin gi izat layba maram masidagi wapam masisu kari Allah yung Nabi na panbirami kariyana ꯑꯩꯈꯣꯏꯅ ꯃꯣꯃꯤꯟ ꯑꯃꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯀꯂꯝ ꯑꯃ ꯐꯥꯎꯕ ꯈꯜꯂꯣꯏꯗꯕꯅꯤ ꯑꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯥꯁꯂꯥꯝꯅ ꯍꯥꯏꯕꯤꯔꯝꯃꯤ. ꯃꯣꯃꯤꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯨꯁꯜꯃꯥꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯃꯌꯥꯝ ꯂꯩꯔꯝꯕꯁꯅꯨ ꯑꯗꯨꯕꯨ ꯇꯥꯔꯒꯁꯨ ꯀꯔꯤ ꯍꯥꯏꯔꯤꯕ ꯃꯣꯃꯤꯟ ꯃꯨꯁꯜꯃꯥꯟ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯐꯠꯇꯕ ꯇꯧꯔꯤꯕ ꯑꯗꯣ ꯃꯗꯨꯗ ꯐꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯒꯅꯤ. ꯐꯠꯇꯅ ꯃꯥꯒꯤ ꯊꯕꯛꯇ ꯐꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯒꯅꯤ. ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯃꯣꯃꯤꯟ ꯃꯨꯁꯜꯃꯥꯟ ꯑꯗꯨꯗꯗꯤ ꯃꯁꯥꯗꯗꯤ ꯑꯩꯈꯣꯏꯅ ꯐꯠꯇꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯦ ꯒꯨꯅꯦꯒꯥꯔ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ. ꯑꯗꯨꯅ ꯃꯣꯃꯤꯟ ꯃꯨꯁꯜꯃꯥꯟꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯃꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯁꯅꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯌꯦꯡ ꯇꯣꯕꯥ ꯇꯧꯔꯒ ꯐꯩꯌꯦꯅ ꯈꯜꯂꯤꯕ XYZ ꯇꯣ ꯃꯗꯨꯗꯒꯤꯁꯨ ꯑꯩ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯍꯦꯟꯅ ꯃꯥꯏ ꯄꯥꯎꯕ ꯌꯥꯏ. ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯜꯂꯥꯍꯅ ꯌꯥꯕꯤꯕ ꯌꯥꯏ. ꯑꯗꯨꯅ ꯃꯣꯃꯤꯟ ꯃꯨꯁꯜꯃꯥꯟ ꯑꯃꯗ ꯐꯠꯇꯅ ꯈꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯥꯟꯅ ꯇꯧꯔꯝꯕ ꯇꯥꯔꯒꯁꯨ ꯇꯧꯔꯣꯏꯁꯤ ꯍꯥꯏꯕꯁꯤꯅꯤ. ꯑꯩꯅ ꯃꯌꯥꯝꯅ ꯄꯤꯖꯅꯤꯡꯕ ꯃꯦꯁꯦꯖꯇꯤ ꯃꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ.